Ngasi nungdan fong kiba kanglaipa ki mairagi pauchedagi maroiba pau khara khangachiraga miyamda khulo tamjege CM Birena Bisnupurda chatuna lena mangta ankraba mai marong thaba labuk sing hakthengna yingsingkhre haukiba me manga da akama nonglai nungsi kaloina akama mongda len taduna yung kai kya amadi manama sing mai marong kaya mangta ankiba sing adu Chief Minister M Birena hakthengna yingsingba khungsai ki makha taba oina ngasi Bisnupur District ki Phobala Sna Sipai Naran Sena Thana Popina Chingba LLI gi lokene manakta lariba labuk singda thaba tarabuza mairen tuza amadi atai mana maching sing pak sana lena manghan kiba adu Chief Minister na hakthengna yingsingkhre ngasi pung 10 makhairam taba matamda Chief Minister ni Bisnupurda thunglaba matung Phobala da laiba ibudau loktak maru khubam da changduna ibudau amadi ibenau anida khoirumdana laibak maratam ne ingna chikna panaba thongni jakhi Masigi matungda ibudaugi khubam changlenda lamdam adugi lariba lawmi singmi nupi nipa kaya unaduna wari saki loinana hanta akanba nonglai nungsika loinana akanba len tagbadagi Phobala sunu sipa naran sena thana popina chingbagi labok singda thariba tarabus mairen thabi chuja amadi atai mana masing amasung mahi marong sing mang takhiba dubu hakthengna CM na yingsingki hairi ibudau loktak maru khubangi sanglenda lawmi nupa napi singa unawa duda Chief Minister na phongokibade labokta thaba mai marong sing mang takiba si Horticulture Department asu hakthengna yingsilaga form ama piduna maduda mang takiba mahi marong gi akopa marong pikhalaba matungda lenga ki makaidagi pangba yaba mateng pangani haiki CM na makhata na phongokibada agriculture gi mari lainaba potok sing lena mang taan kiba dusu Agriculture Department gi makaidagi ningthina survey tawguna yingsilaba matungda mang takiba lok singi lapuna Agriculture Department ne isu taba form da menchilaba matungda pangbaya ba mating pangani haiki mahana ngasi nongmanini asigi manungda lena soan bangamloidaba 30 mm gi mathakta laiba jingle singlenga ki makedagi piragani miyamna warabasu wana numitnini dangaibiu haujil lan mara asida tokliba nonglai nungse amadi len thabagi thaudo asi mausa layembina miyoiba khunaida saying ama tawge haina tawba mali aikhoina mausa gi khal thugairu bana awaba nangbani haiba yauna wafam kya phongdokhi Masida sunatana nonglai nungsina amadi lena mangta ankraba yung kaya su yingsingki ngasigi yingsing kongza aduda moirang AC gi MLA thongam shanti su saruyaki singjang mai mayeng bam laikai gi dukan ani gi karakta IED bom ama sakhangdaba singna thamlamlei ngarang ahing singjamai police station gi manung sanna singjamai mayeng laikai de laiba dukan ani gi karakta sakhangdaba meyoi anina IED bom ama thamlamlei levu fabadagi bom adu pokhai haudabadagi ngasi ayu angan bada Manipur Police ki bom expert kanguna asoi angam yauguna lauthokre hairi pawachin hai bom thamnam liba dukan na si singjama mayeng laikai sapamgi mil manakta lambi gi mayada leiba JK Improvisation dukan amadi chicken center haina thaba dukan ani ke marakta leiba sapam romi ki dukan mamangda IED bom adu ngarang ahing nongyai matung pung amaga minipurom taba matamda thamlam kibani bom thamlamba adu ahing yarek tuna leibi mayra paibi ima singna Khanglapadagi singjamai police ta pau pibadagi police ki kangu lakna jingsinbada IED bom ni haiba khangkibani hairi masigi matungda ngasi ayu angan bada singjamai police ki kanguna Manipur police ki bom expert ki kangu da pau piraba matungda ngasi ayu pung mari taba matamda asoi angam yawgan lakthoki hairi IED bom ado kauta ani da hablambani kauta amada spinner sing hablaga kauta amada na bom gi maina chupam oiramke adu boleba fawadagi bom adu maina churam laba matungda Mukibadagi pokai haudavani karigumba bom adu pokai ramba tarabadi dukan ani aduda yamna chawna ama ta tholamba yai hairi thaudo achiga mai lainana singjamai police na case ama lakhatuna register tawkhre loinana makha taba thijin humjimbagi thabak chathaba hokre kanana kari margi damakta bom adu dukan ani gi karakta thamlamlibano habigi maram hauju phaba khangba ngamdri hairi nakal amaromda bom thamjilamliba asibo yaningda phongdokuna ngasi singjamai mayembam laikai Maya pai bilup na singjama mayembam laikada waka mifam ama phangkhre waka mifam aduda maya pai bilup asigi secretary sapam diparani na phongdokibade dukan mamangda bom thamjilamaiba asi kanana kari maranggi damakta tawbano haibadu leba miyam khangna sengdokpirau leba asida lanthokuna achuki matik wanaringai matam asida aikhoi machen onsinabagi mawonggum bom thamnambagi thabak chatharamba asi yaningde asigumba thawng asi matungda amu hana tawbiganu Mi kungna taba mapham bom pukai na bahot na riva si karigumba bom aduna pukai na matarabadi yamna chawna ama ta thoklangadabani
ꯃꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯕꯣꯝ ꯊꯝꯂꯝꯕꯒꯤ ꯃꯔꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯥꯜꯍꯧꯕ ꯑꯅꯤ ꯁꯦꯜ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯑꯦꯑꯥꯔꯅ ꯐꯒꯠꯂꯦ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯎꯈ꯭ꯔꯨꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯎꯈ꯭ꯔꯨꯜ ꯕꯤꯌꯨ ꯂꯦꯟ ꯖꯣꯟ 3 ꯑꯦꯔꯤꯌꯥꯗ ꯂꯥꯜꯍꯧꯕꯒꯤ ꯃꯤꯑꯣꯏ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ 35 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇ ꯕꯦꯁ ꯇꯧꯕ ꯂꯥꯜꯍꯧꯕ ꯑꯃꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯁꯦꯜ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯈꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯥꯡꯒ ꯀꯔꯥꯡ ꯚꯤꯂꯦꯖꯇꯒꯤ ꯅꯤꯡꯊꯦꯝ ꯑꯣꯏꯅꯥꯝ ꯆꯍꯤ 93 ꯑꯃꯗꯤ ꯁꯦꯛꯃꯥꯏꯖꯤꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯍꯨꯏꯗ꯭ꯔꯣꯝ ꯖꯤꯇꯦꯟꯖꯤꯠ ꯆꯍꯤ 33 ꯑꯄꯣꯛꯄ ꯕꯣꯔꯥꯖꯥꯎ ꯀꯧꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 1,13,360 6.9 mm ꯀꯥꯞꯄ ꯌꯥꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ 90, ꯁꯅꯥꯒꯤ ꯂꯤꯛ ꯑꯃ, ꯃꯣꯕꯥꯏꯜ ꯐꯣꯟ 4, ꯅꯣꯡꯃꯩ ꯃꯔꯨ ꯈꯔ ꯑꯃꯗꯤ ꯋꯥꯀꯤ ꯇꯣꯀꯤ 2 ꯑꯃꯗꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯐꯒꯠꯄ ꯉꯝꯂꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯃꯈꯣꯏꯗꯒꯤ ꯐꯪꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯎꯈ꯭ꯔꯨꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯔꯒꯗꯕ ꯁꯟꯁꯤꯡ BBFꯁꯤꯡꯅ ꯀꯟꯕ ꯉꯝꯈ꯭ꯔꯦ꯫ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯣꯏꯔꯥꯡ ꯑꯣꯟꯁꯨꯃꯣ ꯂꯩꯔꯦꯟꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯃꯨꯡ 10 ꯔꯣꯝꯒꯤ ꯁꯟ 30 ꯔꯣꯝ ꯃꯥꯡꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯉꯁꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ BBFꯁꯤꯡꯒꯤ ꯊꯧꯃꯤꯁꯤꯡꯅ ꯀꯣꯏꯊꯤ ꯊꯤꯕꯗꯒꯤ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡꯅ BBFꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯃꯨꯡ 10 ꯔꯣꯝꯒꯤ ꯊꯥꯗꯣꯛꯈꯤꯕ ꯁꯟ 30 ꯔꯣꯝ ꯑꯗꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯕ ꯃꯣꯏꯔꯥꯡ ꯎꯌꯨꯝ ꯃꯈꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒ ꯆꯠꯊꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯅꯕ ꯄꯣꯛꯅꯈꯤ꯫ ꯁꯟ ꯃꯥꯡꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯐꯝ ꯑꯗꯨꯒꯤ BBFꯀꯤ ꯊꯧꯃꯤꯁꯤꯡꯅ ꯇꯥꯕꯗꯒꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯣꯏꯔꯥꯡ ꯎꯌꯨꯝ ꯃꯈꯣꯡ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯅ ꯆꯪꯅꯕ ꯉꯝꯗꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯣꯄꯔꯦꯠ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯃꯗꯨꯗ ꯃꯥꯡꯈꯤꯕ ꯁꯟꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯂꯣꯏꯅꯅ ꯁꯟꯁꯤꯡ ꯑꯗꯨ BBFꯁꯤꯡꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯣꯏꯗꯣꯔꯛꯂꯒ ꯁꯝꯕꯨꯜꯁꯤꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯈꯨꯠꯁꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯅꯤꯁꯥ ꯆꯥꯔꯒ ꯑꯍꯜꯁꯤꯡ ꯐꯨꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕ ꯃꯤꯑꯣꯏ ꯑꯃ 80ꯅ ꯋꯥꯈꯜ ꯇꯥꯍꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯀꯩꯅꯧ ꯃꯅꯤꯡꯗ ꯂꯩꯕ ꯕꯨꯡꯇꯦ ꯆꯤꯔꯨ ꯈꯨꯜꯗꯒꯤ ꯆꯍꯤ 19 ꯁꯨꯔꯕ ꯅꯤꯁꯥ ꯆꯥꯕ ꯆꯤꯔꯨ ꯃꯆꯥ ꯑꯃꯅ ꯀꯩꯅꯧ ꯈꯣꯡꯈꯥꯗ ꯀꯨꯝꯊꯔꯛꯂꯒ ꯂꯝꯕꯤ ꯆꯠꯄ ꯑꯍꯜ ꯈꯔ ꯐꯨ ꯆꯩꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗꯒꯤ ꯃꯤꯑꯣꯏ 4 ꯃꯐꯝ ꯑꯗꯨꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯔꯥꯝꯕꯥꯏ ꯇꯤꯡꯒꯣꯜꯗ ꯈꯨꯠꯁꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯤꯁꯥ ꯆꯥꯕ ꯆꯤꯔꯨ ꯃꯆꯥ ꯑꯁꯤꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯍꯜ 2 ꯐꯨꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯀ꯭ꯂꯕ ꯅꯍꯥꯔꯣꯜꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯅꯍꯥ ꯑꯗꯨ ꯐꯥꯔꯒ ꯀ꯭ꯂꯕꯇ ꯄꯨꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯔꯥꯝꯕꯥꯏ ꯇꯤꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤꯈꯤ꯫ ꯈꯨꯗꯛꯇ ꯑꯔꯥꯝꯕꯥꯏ ꯇꯤꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯅꯤꯁꯥ ꯆꯥꯕ ꯆꯤꯔꯨ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯍꯜ ꯂꯃꯟ ꯀꯧꯔꯒ ꯇꯦꯛꯇ ꯀꯥꯏꯗꯅ ꯈꯨꯠꯁꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯗꯣꯛꯇꯔ 2 ꯌꯥꯎꯅ ꯃꯤꯑꯣꯏ 11 ꯁꯦꯟꯖꯥ ꯊꯨꯝꯖꯥꯒ ꯃꯔꯤ ꯂꯩꯅꯅ CBIꯅ ꯐꯒꯠꯈ꯭ꯔꯦ꯫ ꯗꯣꯛꯇꯔꯁꯤꯡꯗꯒꯤ ꯑꯦꯄꯣꯏꯟꯠ ꯂꯧꯕ ꯑꯃꯗꯤ ꯁꯥꯁꯤꯟꯅꯕ ꯃꯦꯗꯤꯀꯦꯜ ꯁꯔꯇꯤꯐꯤꯀꯦꯠ ꯄꯤꯕ, ꯄꯦꯁꯦꯟꯠꯁꯤꯡꯗꯒꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯗꯨꯅ ꯁꯦꯜ ꯂꯧꯔꯝꯕ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯔꯥꯝ ꯃꯅꯣꯍꯔ ꯂꯣꯍꯌꯥ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁꯠ 2 ꯌꯥꯎꯅ ꯃꯤꯑꯣꯏ 11 ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ CBIꯅ ꯐꯒꯠꯈ꯭ꯔꯦ꯫ ꯐꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯅꯥ ꯂꯥꯌꯦꯡꯒ ꯃꯔꯤ ꯂꯩꯅꯕ ꯈꯨꯠꯂꯥꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕꯁꯤꯡꯗꯒꯤ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯁꯦꯜ ꯂꯧꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯗꯣꯛꯇꯔ ꯑꯃꯗꯤ ꯗꯤꯂꯔ 15ꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ CBIꯅ ꯔꯦꯗ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ 15 ꯑꯁꯤꯒꯤ ꯃꯊꯛꯇ FIR 2 ꯄꯥꯟꯈꯤꯕꯅꯤ꯫ ꯗꯣꯛꯇꯔ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯁꯄ꯭ꯂꯥꯏꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯒ ꯊꯥꯔꯒ ꯑꯅꯤꯔꯛ ꯁꯨꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡ ꯆꯍꯤꯗ ꯁꯐꯗꯔꯖꯪ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯟꯅꯕ ꯀꯦꯁ ꯑꯃꯗ CBIꯅ ꯗꯣꯛꯇꯔ ꯐꯒꯠꯈꯤꯕꯒꯤ ꯄꯥꯎ ꯂꯩꯔꯤꯕꯅꯤ꯫ ꯊꯣꯡ ꯊꯨꯒꯥꯏꯈꯤꯕ ꯃꯐꯝ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 12ꯒꯤ ꯑꯍꯤꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯄꯔꯦꯡꯒꯤ ꯁꯔꯄ꯭ꯔꯥꯏ ꯃꯩꯅꯥ ꯃꯅꯥꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅ ꯆꯤꯡꯅꯕꯁꯤꯡꯅ IED ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯡꯒꯤ ꯃꯐꯝ 3 ꯊꯨꯒꯥꯏꯈꯤꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯉꯁꯤ NICITCLꯒꯤ MD ꯗꯣꯛꯇꯔ ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔ IASꯅ ꯂꯨꯆꯤꯡꯕ ꯑꯣꯐꯤꯁꯔ ꯇꯤꯝ ꯑꯃꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯅꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯈ꯭ꯔꯦ꯫